India lengak ka peace talk chathaba luidriba fawa khulai amata India lengak ta sinabagi wafam leite haina pambai nu luchingba United National Liberation Front UNLF ki acting chairperson Moirangtem Nongyai na phongdokre ngasi kangla da laiba manung kangjaibung da pangthokpa makhoibu okpagi thoramda Nongyai na makhatana lobasana khulai thadoktuna yekna bada changjarabani leibak yonthokpani haibu wakhalasi miyamna thadokpiu India lenga ka wari saba loidriba fawbadi khulai thadokpagi wafam leite lobasi ingkumja lisingamaga chamapan humpu marige November 12 da lamdamasada khundariba yelhomui sing yauna punna semduna lingkhatkibane lamdamasigi miyamda mamaleibak nungsibagi wakhal ihul pokhanba asana khwaidagi maru oiba thongdang oina thabak tawrakhi Democratic oiba lambida changsinbada yaraktabana ahungba ama puraknabagidama khulai paibagi thabak asi ingkumja lisingamaga chamapan maudradagi hauki haina thauram aduda saruk yakiba miyam da khanghankhi Manipur amadi India gi marakta lairiba conflict asi warir silama purangnabagidama India ga wari sanaba thaurang lakhi maduda Manipur asi ningkha tamba sovereign independent country ama oirami haibasi India lengak na masak khangi haina formal oina khanghalakhi haina so nongyai na phongdokhi Loina naluba sigi maikai dagi su Manipur gi sovereignty gi matangda compromise tawroi haina thamlaba matungda wari sabagi khongthang asi laurakhibane wari saba asi ingna chikna saba yananaba nongmai kapa lepnanaba haukiba November 18 da khudyek pinakhibani haikhi Thauramadu saruk yakiba luba sigi General Secretary Chabungbam Thanilna Manipur gi lairiba conflict asi khulaina thengnagadaba natte masidi political dialogue tawgadabani haiba wafam asi luba sigi luchingbada hairakpadagi Central Committee yauna luba asina kupna khanaraba matungda wari sabagi chapchaba matamni haina lauduna India lenga ki mihut singna mapalebak amada wari saduna peace talk tawbagi lambi asida changsilakpani Masida sovereignty gi wafam the compromise tawbagi wafam leite karigumba lobasigi apambagi mayokta laklabadi matamaduda anobu warep sing logani haiba wafam phongdokhe miyamna aikhoina sathaba peace talk asi mayamna koi lebang mayamna surrender tawbani pulai thadobani yenabda sanjarabani lebang yonthokbani haibna sibe wakansi Hadopiu masih wafam amada leke dialogue si logi probably India da kusina be wafam like we should never ever lay down our weapons or arms India Home Ministry da pirakmani haibarina India Home Ministry kangoma ko onero sevi ko yimi ko chanu muni Home Ministry adu mioi kanaro ko yimi kara thanirakshu ko ina tare ko ina uda si haiduna mani le bangada unara ko sumora mani re bosi sumora haisi confirm to madunda ai ko what if she loved you